Manipur yauna notice ki state singda citizenship amendment bill chatnabai yaroi haiduna mahiroi singna khongjang changsin bada police tamadi CRPF ki personnel singna muknakre. Citizenship Amendment Bill 2019 na Manipur da sokadaba yaude asengba sokpa lairagadi khanasi haina Education Minister Thokchom Radhesham na phongdokre. Amasung chayola majukna chathagadaba taruk suba Intercollegiate Youth Festival cum Sports Meet 2019 Manipur ki Governor Dr. Nazma Heptullah na ngasi hawdokre. Mayam bukhurumzari adom ne groups impact news ni Irina Thinguzamna huzi pungjas fabugi maroi pausing miyam da pizari Manipur yauna notice ki state singda citizenship amendment bill chatnaba yaroi haiduna mahiroi singna khongjang changsin bada CRPF ki personnel singna khongjang loi sing lichaina kanthatkre. Notice Students Organization Nesona Punduna All Manipur Students Union MSUga Kutsamnaduna Mahiroi Kayana Kaisampata Khongjang adu changsin khibani. Mahiroi singna Kaisampat Laimazam Laikai Community Hall dagi Rajbhavan tamna khongchat chatnaba hotnaki. Mahiroi sing aduna Kaisampat traffic point yaurakpa matamda Manipur Police ki personnel singna khongchat adu thingki. Khongjang loi amadi police ki marakta wari sanaraba matung khongjang adu da saruk yakhiba miyoi khara governor da memorandum pisinaba chatki. Leihoriba mahiroi singna makhatana khongchat chatnaba honarakpada mahiroi amadi police personnel singki marakta muknarakhi. Akanba maongda muknarakpadagi Kaisampata duty tawduna leiriba CRPF ki personnel singna mahiroi sing aduda plus kanki. Tungda nakalani gi marakta wari sanaraba matung khongjang loi sing adu amuk hana Kaisampat laimajam laikai community to hold tamna hanki. And Home Minister da khoi North East Students Organization gi amasung component organization sing stand lo yam ek sing na khoi na high grade madudi mang dagi hauna awang ko du lei yel homi sing amasung Manipur yang interest hab to da yel homi sing khat da bela se ai khoi na totally masi to the oppose to gani amasung Central Reserve Police Force CRPF sing amasung lai riba security forces sing sa chatrana la ki charge totally attack to gi se amasung sing wan ko da amasung yang go ba zening voice asibu namthana regime masya MCA tengah ya bang boy amasum makata nasu mayokta amasum Manipur kai ba amasum Manipur miyang interest serta sing mayokta MC na makata na amasum like minded organization makata nasu Ngasidagi hauriba Parliament ki nokzumi phamda pass taunaba hotnariba Citizenship Amendment Bill 2019 gi mayokta Khwairambal Kaithel fambi ima singna nongmagi sintha leptuna wakat mpham phamduna khongjang changsinkre Awang Nongpoki State Singda Notice Forum for Indigenous People NAFIF ki meeting makada ngasidagi hauna manpack na changsiliba khongjang asibu saugatladuna changsin kiba Kaithel ima singi khongjang asina maram oiraga Khwairambal Kaithel pauna Kaithel amadi Thangal Kaithel sing thong hangnakide ngasigi khongjang aduga mari lenana NAFIF ki President Ningthauza Lanchana hai CAB gi mayokta awang nongpoki miyamna matam kaya gi mamangdagi khongjang changsinduna lakli madugi mahai oina NDA gi ahan balengak matamda bill asi parliament pass toba ngamdana tokhrabani adubu handak lamdam asida naga peace toki charang naba ama leiringai chairak asida miyam asibu karishu leitana khanbagi maongda India lengakna parliament CAB bu pass taunaba hotnarakpa asi taraina laude BJP gi asigum laba kanglup naiba thawong asi notice ta leiriba miyamna chap chana thengnana ba sem sari loinana karigumba India lengakna ngami haibagi matagum nampuda parliament bill asi pass tawraklabadi notice ki miyamna malem gi tongan ba leibak singda maru oina United Nation da fawba wakatuna aikhoigi oiba phirep ama lawjagani maram asina hiram asigi matangda CAB chana handre haiduna lay pareng hukiba Manipur gi thobam birenasu miyam gi ihul khangna thabak tawbiyu center gi yakada thabak tawbiganu haiki Khwairambal ima Kaithel anigi Karak amadi temporary market ki mafam anida pangthokiba wakat mifam aduda saruk
याखिबसिंगना CAB amadi BJP lengaki mayokta iba placard kaya sijinaki tungda ima sing aduna khwairambal kaithelgi akoibada khongchat amasu chatki khongchat aduda Manipur police personnel singna thatpadagi nakal anigi marakta muknaba ngaihak thokhi Kariguma bill se chana giba targadi aikoi February ki tang mapan dagina February ki tang tara humdoi fawbada lisingani ga tara mapan gi kaithel asida mayam le kanda bom top marakta aikoi na ngamdana phiran haget kiba adumaina aikoi leptana changjin gani madu fawbada India government na Manipur government na thoi daba targadi Manipur miyam na awang nopok lamdam gi miyam go loinana aikoi malem gi laibak singda aikoi gi awaba se puduna paw tamlugani aduga loinana awang nopok lamdam mamdi Manipur na aikoi na February ki tang mapan namadi tara humdoi de lekiba aikoina hairiba CAB se chanaba taragadi aikoi gi laibak ase tunglam chat ase aikoi miyam na lepchaba tabani haiba phirep aduda aikoi masana leblap ka tabani Indian Parliament Citizenship Amendment Bill pass tawduna chana hanba yaroi haiduna Manipur da miyamna akanba khongjang changsin bagum notice ki state oiriba Assam Mizoram Arunachal Pradesh Tripura amasung Meghalaya gi mahirai singna khongjang changsin ki hairiba khongjang asi notice forum for indigenous people NAFIF ki meeting makhada state sing asi ki mahirai lup singna maru oiba thodang lauduna changsin ki bani Manpek na Jangsiliba Khongjang Saugaladuna Thobal Kaithel dasu wakat mifam chathakre wakat mifam adu Thobal Kaithel apunba mathak makhagi potpham phambi singna nongmagi oiba sintha leptuna chathakibani Khongjang loi sing aduna CAB chatnaba yaroi yelhomi sing kallu haina thaba placard sing sijinabaga loinana kholau kayasu lauki ngasi ahing nongyai Manipur pumbada chathagadaba pung 19 gi total shutdown da Manpek Ziri na suma pung phana sawatkani haina Manpek Ziri gi convener W Dinesh na fongdorakli wafam asing asi Ziribam gi Babu Parada laiba MSF Ziri branch ki office da pangthopa paugi mifam amada mahak na fongdokibani mahak na makhata na haikibada parliament ki ningtham mifam asida CA bill Puthokuna pass tawba yaroi amadi masigi mayokta miyamna haurakpa ihauda Manpek Ziri na suma pung phana sawatkani haiki Loinana Ziribam da lairiba miyam nasu ngasi ahing nongyai dagi chathagadoriba total shutdown asida mapung phana saugatkani haina fongdoki Manpek na ngasi ahing dagi hayeng numidang wairam pung 6 fawba kauriba total shutdown manungda Imphal Municipal Corporation na konba mapham singda lairiba dukan sing hangadabani amadi kaithel fambi sing potchai yongadabani haina corporation asina khanghalakli corporation asina thadorakpa cherol amada chief secretary gi yathang matung inna thokliba yathang asi indaba dukan amadi potpham phambi singi license kakkani hairakli Naga Pistoki Waroishil the Yauriba Wapam Singh Miyam the Kanghalu Assembly gi special session kaubiyu amadi awang nongpokta CAB chatnaba yaroi haiba wakat tangasisu Manipur Pradesh Congress Committee gi thomi singna khuthang chara henbagi khongjang changsili BT Rota laiba Congress Bhavan gi gate mamangda haukiba November gi tang 13 tagi hauna changsilakpa khuthang chara henbagi khongjang aduga mari leinana MPCC gi in charge Tongbram Robindro na hai lamdamasigi miyamna Naga Pistok na maram oiraga lamdamasigi apunbagi saktam kaigadara haibagi akiba leiringai chairak asida BJP gi lengak asina parliament ta CAB puthoktuna chana hanana ba honarakpa asi Congress party na ngamjaba pambai sijinaduna thingnana ba honagani hairi masigi saruk ama oina lakliba November gi tangkunda Delhi gi jantra mantra da MPCC gi luchingba kayana saruk yaduna CAB chatnaba yaroi haiduna wakat mifam phamgani haiki ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯇꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯅꯤꯄꯨꯔꯁꯦ ꯂꯦꯡꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ
सही लिसिंग कया की ममांगदगी मणिपुर की टेरिटोरी सी बाउंड्री से ngमखै से चप चाना लेपेल ngasi बाबु होंगदना लागा हजिक तक कदोबगी ngमखै काहेनबो होनरी इबनो मसी पुनमक से मसी अखोय मणिपुर प्रदेश कांग्रेस कमिटी की माइकैदगी मसी अपोज तोई अदुगा लोइनना मणिपुर की प्रजा पुनमनसु मसी याफम थोकते ngasi ahing nongyai manipur pumbada manpack na kauriba pung 19 gi total shutdown da CPI na saruk yabaga loinana wakat khongjang kaya su leptana chathagani haina Communist Party of India CPI Manipur State Council na thadorakpa chirol amada khanghalakli Naga Peace Talki Warushina Manipur Pumbagi Saktam Kaihan Bayaro Yamadi Citizen Safe Amendment Bill Manipur Chatna Bayaro Haina Irabad Bavanda Wakat Mifam Chathakre Wakat Mifamadu All Manipur Nupi Marup na Sinduna Chathakibani Mifamasiga Mari Lenana Lup Asige President M Sakhi Devi na Fongdorak Pada Ngasidagi Chathaba Horiba Parliament ki Mifamna Pass Tawgani Hairiba CAB Asi Manipur Chatna Bayaro Yamadi Peace Talk na Territorial Integrity Kaihan Bayaro Yamadi Manipur Miyamna Wakat liba sing asi sarkar na tabiduna center da takshin biyu haina fongdoraki. भारत सरकार ना करीम तौरोय हाइरि बसी दैदा आइदि थाजै मणिपुर की प्रजा मियाम ना थाजदबदु ओइरगदि चलगा यंगबिरु चो कायना हाइबै वंगांग संगांग जे एमपी अमगी वंगांग नते करिगिनो असेंबली कौ याद्रिसे मणिपुर की प्रजा मियाम ममना हौरि बसे असेंबली कौर कांदु दैदा कैबिनेट मिफम फम कांदु दैदा मणिपुर प्रजा मियाम की अपाम बदु खंगना मोइना वारेप लौरगा भारत सरकार दा थागदमने पार्लियामेंट दा पुखलंगदमनि मोइना पास तौदोरिनी पार्लियामेंट ना आइन सेमगदौनेबा अखोय मणिपुर प्रजा मियाम ना सेमगदौ नतेबा ngasi असेंबली दे फमिबा एमएलए Minister mayam chingje akhoi mayam punamangna chenja thumja tawraga thagatkhiba haborang ngaktaneba haborang jingjina manipur praja miyam gi wakhalamata khalakta bataraga di moisu thupchalo manipur praja miyam chingje ingna tamna amuktang di panba leibak ado oirachi sebi oiro indonaga framework agreement che chanarakpo oiro adu oi taraga di nupi marupna hanba laitana siba kidana manipur praja miyam gi damakta lepi Manipur ki Chief Secretary Oiriba Dr. J. Suresh Babu na hayeng manpack ki total shutdown manungda lenga ki loisang sing hangduna mahausa gum thabak tauna ba yathang thokre yathang asigi matungina lenga ki loisang sing maru oina district khuding da leiriba lenga ki loisang amadi school college sing da mathau tawriba employees sing mathau tawdrabadi action lokhatlagani hairi Citizen Safe Amendment Bill 2019 na Manipur da sokataba yaude asengba sokpa leiragadi khanashi haina Education Minister Thokchom Radheshyam na fongdokre wafam asingasi Department of Education S na sinduna Citizen Safe Amendment Bill gi theme da state level essay competition ama pangthokiba adugi athoi ahen tarakpada mana khutsinabagi thoram amada Palace Compound da laiba Manipur State Film Development Society da pangthokiba aduga mari leinana fongdokibani Education Minister na hai Citizen Safe Amendment Bill 2019 asi maru oina laibak asida kumja inglising ani tara marigi December fawbagi manungda chahi taruk hena laibak asida changsafam lauduna leiraklaba Afghanistan Pakistan amadi Bangladesh tagi lakpa religious minority Hindu Christian Buddhist Sikh Parsi amadi Jain bu laibak asigi citizen oiba yahananaba center da leiriba lengak asina paikhalakpa thaudangni Bill asina laibak asigi citizen oibada yahan gadoriba asi laibak asida hanadagi changjafam lauduna leiraklaba miyoi sing khaktamakni ahen ba amadi anoba miyoi sing changhanba yabagi wafam yaude bill asina maram oiraga state asigi saktamda kainaba wafam yaude kumja English ani tara marigi December gi tang kuntra mathoi faubagi manungda state asida atopa mapandagi lakpa miyoi amata citizen oige haiba wafam laktri Bill asina Manipur da sokadaba leite CAB miyam na kibiganu chingnaba nungaitaba leiraga su ningthina tathok tasin tawduna maram charabadi paikhat payaba thabak thoram paikhat si haina Education Minister asina miyam da appeal tawrakli ngasigi thoram aduda Education Commissioner KH Raghumani Education S ki Director TH Kiran Kumar Higher and Technical Education ki Director Malem Nganba Chenglei yauna Education Department ki makok thongba official kayana sarukyaki ऐसे कंपटीशन की मकोक मथंग तारक पसिंगदा अवार्ड खुदसिनबना ngasi gi thauram adugi mapung oiba saktam oiki ground moi vote nei birakpa ground karino moi political party yaudri yaro sarkar tawi thabuk tawdri yaro bala lawna kelakpa leingam na selakpa kangu do akoi gi mi moi ni selaga akoi india ma sa hana pulling ede leram kangu do selakpa ne ba sela leiraba kangu do aduda pibagi wane ba yaram de illegal ai wide lokto illegal wala noi di yarni hai bagi amendment du ne ba adu hana leiraba mi sing do kadom da no manipur sangat tois gujarat
पंजाब महाराष्ट्र दिल्ली चंगा लेरब मीसिंदो अखोई मणिपुर चंगक्तोइसे कदाइदनो मयाम हे मणिपुर लाख 10 चंगानी करोड़ अमा बांग्लादेश से थोरक्तन लेरे करोड़ अमा थोरे मणिपुर लाख 10 चंगक्तो कदाइदि चंगक्तो लाख 10 नो हाइरिसी प्रोविजन अमेंडमेंट यावरिसिदि 2014 31 डिसेंबर अदु भावदा लाखरबा अदु भावदा लेखरबा मीसिंदोना सही 3 सुरगा अदि यानी हाइबनेबा अदु भावदा हुजि भाव कनामदा लाख लेति मणिपुर अदु भावदा सिटीजनशिप अप्लाई तौरबा बुद्धिस्ट क्रिश्चियन हिंदू अदुगुम्बा लागा लेरबा अदु अप्लाई तौरबा इंडिया गवर्नमेंट तौरगसो मणिपुर लेजगेन तौरगसो अखोई ला ले अखोई मणिपुरी ने मणिपुर लेजगेन तौरगसो डीसी दगी अयाब वेरीफाई तौरगा सुम्र सुम्रा येंगोन येंग का नोय मणिपुरी सखिबना त्रा दो लेरम मी अदुगी मरी मताने दु सुम्र सुम्र येंगोन थारगा अदुरे अप्रूव तौरगा ना चंगन गदो बनेबा अद मणिपुर दा मयाम संगसिन लक्तोइसे कदाइदनो सिने मयाम न हुजि कंफ्यूज चलिसे फ्रेमवर्क एग्रीमेंट की मतंग द इंडिया गवर्नमेंट अमसुंग एनेशियन आईएम की मरकता वारोइशन पुरकनब होटनबदा मणिपुर की अपुनबगी सक्तम कायहनब यारोय हाइदुना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की लिचिंग मखादा कैराव असेंबली कंस्टिट्युएंसी की नोंपोक थंगबदा लेरिबा खुल 13 मियामना चेक्सिल मिफम फमख्रे लंगदुम लमखाइदा चथखिबा मिफम अदुदा असेंबली कंस्टिट्युएंसी असिगी मनुंगदा लेरिबा कैराव लंगदुम खनरोक चनम संद्रोक याइफरोक मरिन वाइथौ फुनाल मरिंग वाइथौ चिरु संबन तांखुल फुनाल खुनौ सांदंग सेनबा मरिंग कापुर सुंगबा थियाम कोंजिल वांगखेम थेमचान चिंगबा अमसुंग तौरम फाइखुलगी चिंग अमसुंग तंपाकी खुंजासिंगना सरुक यादुना मणिपुर गी ngamkhaida सिंगनरकप खुदिंगमक थेंगनगनी हाइना अपुनबा खोलाव कया लाउखी लोइनना नागा पीस्टोकी वारोइशन लाकपदा तरामना ओकली करिगुम्बा अपुनबगी सक्तम थुगाइबा याबा वाफम यावरक्लबदी खुंजासिंगना चप चाना थेंगनगनी मधुगी मथक्ता मियामगी इहुल खंगना थबक तौरक्त्रबदी इंडिया गवर्नमेंट की मथक्ता इहौ कया हौरक्लोय हाइनिंगाई लेति हाइना चेक्सिल वाफम सिंह फोंदोकनरक्ली भारत सरकार ना मणिपुर मियाम की अपाम की ओने तैनबदा लालौब ग्रुप खरगी पेननब तौबदा शांति लेजरकपा असिगुम्बा लेबाग असिगी शांति थुगाइनब तौरक तारगदी मणिपुर दा लेरिबा मियाम असिना अखोई तुंगी फिरेप की दमक लंबी अमा सेमजगने हाइबसी भारत सरकार निंगसिंग बिगदबनी अखोइबु लान की बाटोन तौबिगनो अखोइबु पीस शांति पामबसे अखोइबु शांति ओइने लेहनबियो हाइबसे भारत सरकार की माइकैदा अखोइना अपील तौजरी एनएनसन आईएम अमसुंग इंडिया गवर्नमेंट की वारी सानब अदु अखोइना अथिंग पीदे अखोइना वेलकम तवी अदुबु नुंसिनबगी थाइनगी नुंसिनबगी लैरकलिबा असिदी कायहन बिगिनु हाइबसे अखोइगी खोलाउनी मणिपुर याउना नोटिस की स्टेट सिंगदा सिटीजनशिप अमेंडमेंट बिल चटनब यारोय नागा पीस्टो की वारोइशन मणिपुर की अपुनबगी सक्तमदा हिरम अमतदा अकायब पिरकप यारोय हाइदुना मणिपुर यूनिवर्सिटी गेट की मायोकनबदा चेक्सिल वाकत मिफम चथखरे चेक्सिल वाकत मिफम अदु यूथ पॉपुलर क्लब अमसुंग क्यामगै अवांग अमदी मनिंग लेकाय अपुनबा मैरा पाइबी लूप क्यामगैना सिंदुना चथखिबनी चेक्सिल वाकत मिफम अदुदा मणिपुर की अपुनबगी सक्तम कायब यारोय मणिपुर याउना नोटिस की स्टेट सिंगदा सिटीजनशिप अमेंडमेंट बिल चटनब यारोय नागा शांति वारी की वारोइशिंदा याउरिबा वफम सिंग लेंगाकना अथुबदा खंगहल्लु हाइबा खोलाव सिंग लाउकी नाकलामरोमदा कैसामपाट होदाम लेरक मचिंदसु कैसामथोंग होदाम लेरक युमजाउ लाइरेंबी मैरा पाइबी नुपी कांगलुप अमसुंग कैसामथोंग होदाम लेरक क्लबना सिंदुना चेक्सिल वाकत मिफम चथखी चेक्सिल वाकत मिफम अदुदा नागा पीस्टोकना मणिपुर थुगाइबा यारोय अथुबा मतमदा लेंगा की फिरेप लाउथोकपियु हाइबा बैनर सिंग थेटखी एग्रीमेंट की मतंग मणिपुर पुनमंगना मणिपुर कायब यारो अमत ओइना थमजी हाइदना असुकना इरांग तौरिजे मथक सिदा सिटीजनशिप सि करम मवोंग पुथोरइबनो हाइबदो नाखै सेंगना खंगनिंगी ngasiगी सरकार सिना तौरिसे मोइना तौनिंग बदा तौबा याब्राबा अदु अखोय यानिंगदे हाइना ngasiगी सरकार सिना मसिगी सक्तम जि कायरक्लादी पुनमक दायित्व जि मणिपुर सरकार न हुजि पाइरिबा सरकार सिना पुगदबनी मणिपुर की ngамखै कायहनदनबा हाइदुना ngasi न्यू दिल्ली की राष्ट्रपति भवनदा लेरिबा प्राइम मिनिस्टर ऑफिसता श्री कृष्ण क्लासिकल योगा ग्रुप ऑफ इंडिया ना प्राइम मिनिस्टर नरेंद्र मोदी दा मेमोरेंडम अमा पिशनख्रे लोइनना इंडिया की प्रेसिडेंट रामनाथ कोविंद की प्रेसिडेंट सेक्रेटरिएट ऑफिस तसु मणिपुर की ngамखै कायहनदनबा मेमोरेंडम अमा पिशनखि हाइना चिरोल अमदा खंगलकली बिष्णुपुर डिस्ट्रिक्ट की थांगा चिंगलक बाजार दसु नागा पीस्टो की वारोइशन पुरकपदा मणिपुर की सक्तम दा सोखनबा यारोय हाइदुना चेक्सिल मिफम चथखरे चेक्सिल मिफम अदु कोकोमी की मिचेंग मखादा थांगा अपुनबा ngамखै कांगलुप कनबा लुपना सिंदुना चथखिबनी चेक्सिल मिफम की खोंजंग अदुदा सरुक याखिबा खोंजंग लोय अमना थांगा की मियामना मणिपुर की ngамखै कननबा होटनबदा थवाई थारबसु थागनी मणिपुर काइनबा
hotnariba asi thingnanaba hotnasi haiki. N Tomchow Higher Secondary School Mayang Imphal Nasu Naga Peace Talk na Manipur gi ngamkhai da akaiba piba yaroi haiduna human chain semduna protest tauki. Moirang Kendra Progressive Front na Manipur gi saktam Naga Peace Talk na kaihan ba yaroi haiduna Jacksil mifam chathakre. Moirang da leiba Hemam Community Hall da pangthokiba Jacksil mifam adu da saruk yakhiba singna Manipur kannabagi damak I katuna thawai thagani haiduna wasak lauki. Jacksil mifam adu da saruk yakhiba miyamna Manipur gi ngamkhai kaiba yaroi haiba kholau kya su lauki. Indo-Naga Peace Talk na Manipur da hiram amatada akaiba piba yaroi. Peace Talk asigi warol miyam da khanghalu haiduna ngasisu Coordinating Committee Ziribam on Manipur Integrity gi meeting makada Ziribam gi Babuparada leiba Ziribam Higher Secondary School gi mahairoi singna school gate mamangda Jacksil mifam chathakre. Jacksil mifam aduda Kanglup naiba thaushil yaroi apunba gi saktam kaiba yaroi Indiana Manipur thugaiganu long live Manipur thaba placard kaya sijinaduna kholau kya lauki. Justice Sarath Arvind Bode Laibak Asigi Nifutaret Suba Chief Justice Soina ngasi wasak laukre wasak laubagi thauramadu New Delhi gi Rashtrapati Bhavan da pangthokibaga loinana President Ramnath Kovind na Justice Sarath Arvind Bode bu aronba ngakpa amadi office paibagi wasak lauki. Justice Sarath Arvind Bode na ngarang Nomaizing numita retired taukraba Justice Ranjan Gogoi gi mahut silagani. Ngasi ayu pangthokiba wasak laubagi thauramadu da Laibak Asigi Vice President M Venkaiah Naidu Prime Minister Narendra Modi, Lok Sabha gi Speaker Om Birla, former Prime Minister Dr. Manmohan Singh, Home Minister Amit Shah, BJP gi makok thongba luchingba LK Advani yauna masak naiba politician kyana sarukya ki. Panbaya badi Justice Sharath Arvind Bodena, Chief Justice of India gi pham asi tha tara nipan haibadi kumja Englishingani kunmathoi gi April gi tangkul humdoi fauba pugadabani. Justice Bode kumja Englishingani tara humdoi gi April gi tang tara nithoi dagi leibak asigi khwaidagi wangba wayel changama oiriba Supreme Court ki judge amu oina lairakhibani. Loinana landmark oiriba Ayodhya verdict pibada Judge Mangagi Constitution Bench da Justice Bode su yaukhibani. Sanayaima Elias R.K. Meghen Mahaki Phadok Loiraduna Haukiba November gi tang mapanda Guwahati Central Jail dagi thadokraba matung lengaki agency kharana R.K. Meghen amadi Mahaki machanupa ga loinana Mahaki lawyer bu phazinduna thamkibagi thawongbu tongan ba civil society kayana pendaba phongdok narakli loinana thawong asi miyoi hak khongauna bani hiramasigi matangda Manipur Human Rights Commission na chaba action lokhat pinanaba Civil Society Coalition for Human Rights in Manipur and UN CSCHR gi co-convener Fulindro Konsam, Human Rights Alert HRA gi Executive Director Bablu, Human Rights Defender Manipur HRDM gi Chairman Joy Chingkham, Committee on Human Rights COHR Manipur gi Vice President Aish Chandradhon, Center for Research and Advocacy Manipur CRAM gi Executive Director Ziten Yumnam, Reach Out ki Lead Coordinator Khetrimayum Onil, Just Peace Foundation JPF की Managing Trustee Khangembam Anandi, United People's Front UPF की President W Seken Amadi, Extrajudicial Execution Victim Family Association Manipur IFBAM की President Renu Takhelambam na khujek piduna haizakre hairi. Panbayai Sanayama Elias R.K. Meghen, Laiba ki mathakta lan haubagi maralda National Investigation Agency na kumja Englishingani tarada phaduna Guwahati Central Jail da thamlakhibani. Loinana Mahaki Fadok Loiraduna, Haukiba November Gitang Mapanda, Tadokraba Matung, Lengaki Agency Karana, Mahaki, Machanupa Amadi, Lawyer Yauna Makoi Ahumbu, Mapam Kangdana, Mapam Amada, Tamjin Kibani. Nasi Manipur State Human Rights Commission, the Darkas Hazabani,
Manipur State Human Rights Commission की powers सिनबीरगा Manipur की Chief Secretary अमदी Director General of Police ना मेघेन की whereabouts सी थिदोपियु अमदी मसे public ता disclose तोबियु अमदी यारिमो मखै थुना मासे release of थोगा इमुंग मनुंग अमदी मागी मसुंग ममानबसिन उनबगी मागी liberty से मसी guarantee तोबियु मसे अखोई की मीटिंग दा human rights violation ni both domestic and international law violation ni Noma Kangdana Changsilakliba Mitop Mian Jasingna, Yotsin Kiba Yabagi Akiba Lady Balam Damasigi Yelho Missingbu, Kanjan Haunanaba, Inner Line Permit System, Chanahananaba Miamna Changsil Kiba Ihogi, Ningsing Thoram among Asi Manipur Press Club Tapangtokre, Handak Jahiga Taraga Tarani Thorak Suba Oina Pangtokiba, ILP How Ningsing Thoram Asi, Lamdamasigi issue Kayada Achoba Taudang Lauriba, Loop Oiriba, Ipsa, Akom Loop, Pandam, Ipak, Kanglamay, Kil, CLK amasung KSN sinduna pangthokibani sarugyakiba tongan ba loop singi luchingba singna ILP chana haudrabadi Manipurna chahi kharagi matungda thengnagadaba awaba phibam singi matangda wafam kaya phongdoknaki loinana ningsing thoram asigi chairman oiriba IH Ibotombi Khumanna Nagaland, Mizoram amadi Arunachal Pradesh na singba notice state singdagi ILP system Chatnabana Masagi Yelhomi Singh Ningthina Ngak Senduna Lady Adubu Manipur Dadi Lengak Pai Riba Singna Ngasi Fauba Miyam Gi Hul Khangna Thabak Taudabana Mitop Singna Leptana Changsilakpa Thingbang Amdri Hairi Manipur government su khatang thawai yaubiraga masi taksin biraga de masi si akhoi indigenous people sing se kanbang ngane khali akhoi Mizoram Nagaland amasu Arunachal Pradesh de Bangladesh frontier regulation achin 7 na protect to bol leibani adu Manipur de laiba sing ge sau sing asi de protect to ga leire adu valley laiba sing asigi dam ka de akhoi constitutional safeguardation protection leita mana maram kanda no ma ge changse leba influx population sing asina masi apun ba mising ge Antibiotic lana sijinabana miyobagi hakchang amasung sanga singda uhenba mangjaba singi matangda miyamda wakhal tahanbagi pandamda chayol ama pangthokadaba World Antibiotic Awareness Week ngasidagi lamfelda laiba IMA hall da haudokre Thaudokadu National Health Mission Manipur amasung Directorate of Health Services Manipur anina khutsamnaduna pangthokpani Thawramaduta Sarukyakiba Health and Family Welfare Director Dr. K. Razona Kanagumba Miyoi Amana Narak Yelakpa Matamda Dr. Gi prescription Yaudana Pharmacy Dagi Biotic Lairaga Sijinabagi Hainabi Asi Thadokadabani Niom Lana Antibiotics Sijinabana Resistance Thokhanduna Anaba Adu Phanaba Layeng Bada Awabu Heli Haina Fondoki Loinana Kanagumba Miyoi Amana Lok Thungba Natraga Chikpa Naba Taurakpa Matamda Antibiotic Lairaga Hector Sijinabagi Mahuta Dr. Hanatana Biu Haina Thaba Pamphlet Kayasu Thauram Aduda Yentoki Antibiotics are the substance or chemical substance which are used for killing or slowing the infection or growth of the microbes like viruses, parasites, bacteria, fungus, etc. And we have to teach the general public the correct use of antibiotics, and we have to make them aware about the danger and side effects of the misuse and the use of the antibiotics. So we are all responsible for the antibiotic resistance, and we have to work together. I request the cooperation from all sections of the departments and the public for the slowing down or for prevention and for effective implementation of the control of the antibiotics resistance. In India, I think we use much more antibiotic than the Western country. So we should learn it, and our curriculum also should insist on that, where to use and when it's not necessary not to use it, because later on we will have more problem. So more research is necessary. Antibiotics are the substance or chemical substance which are used for killing down. November 13 kun fauba chayol ama chupna lebak sinba thungna jathaba Child Line se Dosti campaign gi saruk ama oina ngasi District Administration Thobal amasung Child Line Thobal anina khutsamnaduna Wangjing dasu campaign asi chathakre Thobal District ki tongan ba school singi mahiroi singna saruk yaduna chathakiba campaign aduda Thobal District ki Deputy Commissioner N Bandana IAS na hai Child Line ki number 1098 aikoi khudingwak na khangbagi tangai fadaba leire
Thobal district asi nupi amasung angang singda hingsa chathabagi thodok khwaidagi yamna thokpa district ama oiri. Aikoina angang singda makhal amatagi hingsa chathaba yade. Karigumba hingsa chathaba thengnarabadi 1098 ta pau pibiyu haiki. Punjab amadi Sindh Bank ki Khekman branch ngasi Thobal wang mataba parking da hangdokre. Thobal district ki Lilong Assembly constituency ki manung chanba Khekman Gram Panchayat ki oina ngasi dagi lairagadaba branch adu Punjab amadi Sindh Bank ki Executive Director Dr. Farid Ahmed na hangdokladuna mahakna branch asina Khekman khungang asigi mathau taba khudingmak kharada oirabashu phanghanba ngamlagani haiki. Bank hangdokpagi thauram aduda Punjab and Sindh Bank ki Zonal Manager NC Das Imphal Branch ki Senior Manager A Kennedy Su Sarukya ki. Numit humni chupna chathagadaba mega legal camp ama ngasi High Court of Manipur ki Justice KH Nobina Churachandpur District ki Singhat Playground da haudokre. Thauram aduga mari lenana Justice KH Nobina hai mega legal camp asi maru oina miyamgi kananabagi lengak asina hangdokliba scheme kaya asigi matangda mamutana khanghanba mangamnabagi pandamda sinbani haiki loinana miyamda constitutional right amadi legal rights ki matangda su Justice KH Nobina miyamda mamutana khanghalamki 3 days mega legal camp adu Manipur Legal Services Authority Imphal amadi Churachandpur sector Assam Rifles ki micheng makhada District Legal Services Authority na District Administration Churachandpur ga punna sinbani ke madugi manung chana department kaya na magi oiba stall kaya suhangki. Pradhan Mantri Kaushal Vikas Yojana ki makhada Humanism Foundation amadi Loktak Brigade ani khutsamnaduna Loktak Skill Development Center loikoipat ta chatharakiba Field Technical Computing and Peripheral Training Program da saruk pass taukraba mahiroi chamaga humbudra tareta certificate sing khutsinakre Thauramadu Humanism Foundation amadi Loktak Brigade na sinduna Bishnupur Kiyam Bahol da pangthoki Thauramadu da Bishnupur ki DC oiriba Nita Arambamna India da lairiba lairik ningthina hairaba miyoi sing amadi naha singbu government na thabak loinamak piba wagani Prime Minister Narendra Modi na haudokiba yojana asina India da lairiba miyoi koti nifuromda training piduna masa matomta hingba ngamjanaba hotnariba asigi khudong chaba lauhausi haiki. Imphal More Van Eco Drivers and Owners Union na steering pai the bagi khongjang changsilamba adu Saigon Village Authority amadi Union asigi mihut singa wari sanabada yanaba ama purakpadagi khongjang asi handokpani haina chirol amada khanghalakli. Sector Headquarters CI Operation Manipur ki makhada 182 Battalion BSF Koirengaina Civic Action Program ki manung channa Zim ki equipment sing Imphal East District ki Itham Tumukhong amadi Moirang Purel ki mafam sing da laiba club amadi organization sing da yenthokre Zim ki equipment sing adu 182 Battalion BSF Koirengai ki Commandant Nitin Gupta na Battalion asigi Second in Command and Administration TH Binod Kaloinana Unit asigi Jawan Singh na chathakibani Thauramadu ki manung channa Commandant Nitin Gupta na Club amadi organization singi miyoi singa su unaduna wari sanaki Civic Action Program asi lamdam asigi micham miyam amadi security force singi marakta hena mari phagarhana nabagi pandamda chathaba thaurang amani haiki. Chayolama chupna chathagadaba Taruklak Suba Intercollegiate Youth Festival cum Sports Meet 2019 Manipur ki Governor Dr. Najma Heptullah nangasi haudokre asigumba makhal ki Festival cum Sports Meet asina naha singi marakta hena hotna haningba nungsi chanaba amadi tangdu laitana laminaningbagi wakhalonda changsinba ngamgani haina Governor na phongdokre Central Agricultural University Iroi Sembada Chathagadauriba Youth Festival asida Arunachal Pradesh, Manipur, Meghalaya, Mizoram, Sikkim, Nagaland amadi Tripura da hangba University asi constituent
कॉलेज 13 अमदी कृषि विज्ञान केंद्र 3 सरुक यागदौरी इरोइशेंबदा लैबा काउदा पांगथोखिबा थौरम अदुदा अथोइबा मिथुंगलेनगी वारोल पीरुदुना गवर्नरना मणिपुर असी साना खोटनबगी लमदा लैबाक असिगी पावर हाउस नि हाइनरिबनी मरम अदुना मालेमगी ओइना मखल खुदिंगमकी साना खोटनबदा मिथोइ मिहेन ओइनबा कन्ना होनमिनसी हाइकी इकुइ कुइदना सेंट्रल लैंगाकना साना खोटनबगी लमदा लाउथोखिबा अनौबा इनिशिएटिव कया अदुदा लैबाक असिगी सानरोइ सिंगी तुंगी पुंसिदा हेना माइ पाकननबगी लंबी अमा पीबा ngamlagani हाइना महकना फोंदोखी ngasi thauram aduda university asigi vice chancellor professor M Premjit su sarukyaki The Central Agriculture University has done a commendable job in uniting the youth of the different constituent colleges from different states of the northeast region on a single platform. Such festivals come as sports meet can spread the right message and infuse the right spirit of love, peace, compassion, hard work and commitment among the youths. Hauzik ngasi nongmagi sanabagi pauda Manga suba Shri Shri Gopal Dev Kang Tournament ki chahi humpu suraba singki oiba Super League Kang Tournament ta Gopal Dev Kangkhut ya school amadi thangmaiban Kangkhut ani mai pakre ya school Kangkhut na sinduna ngarang ya school ki Kangshang da sanakiba Kang Tournament asigi Super League ki match amada Gopal Dev Kangkhut ya school na Loko Kangkhut Khongam Patpu Panjil Kunnipan Tarahumdoi da maithiba piba ngamkiba ga loinana ngasi sanakiba Kang League asigi match amadana Thangmaiban Kangkhutna Bamdiar Kangkhut Nambolbu Panjil Taramapan Taratare Tamaithiba Piki Manipur ki tongan ba mafam singdagi lakpa Kangkhut Taret na saruk yariba Super Kang League asigi hayeng lamdam asigi oiba thaudo wathok kaya na maram oiraga match sanararoi Mongolia gi Ulan Batarda Chatharakliba Asian Youth Women Boxing Championship ta India gi mahut sinduna sarukya kiba Manipur gi Naurem Baby Roji Sana Chanu amasung Thokchom Sana Macha Chanu na gold medal laurakpada Thobal District Amateur Boxing Association Thauda bana thadorakpa chirol amada nungaiba fongdorakli Ex Polo Club Wangkhaina Kuntramanga Suba N Hazari amadi Dr N Tombi State Polo Tournament ki champion oibangamkhre ngasi sanakiba polo tournament asigi final match aduda ex polo club wangkhai gi sanaroi P Ojit amadi L atangba anina panjil ani aduga TS Jacob na panjil amaga chankibaga loinana tournament asida runners up takiba MPSC team B gi sanaroi T Pradeep Kumar na panjil amaga chankiba match asida ex polo club wangkhaina MPSC team B bu panjil manga amada maithiba piki polo tournament asigi ngasi loishinbagi achamba thauram aduda captain PD gi minister Karam Shyam Manipur Horse Riding and Polo Association के President Ice Dilip, retired IAS Veterinary की Director Dr. Ice Chauba Amadi and Sana Tombina Chathakiba Polo Tournament asigi Best Discipline की मना फंकी Samurau Polo Club Team Eda United Veteran Football Association अपी किबा लुपा लिसिंग तरा गलोइना बा ट्रॉफी Runners up ताकिबा MPSC Team बीदना लुपा लिसिंग कुनगा लोइना बा ट्रॉफी अमदी Champion Oikraba ex Polo Club Wangkhaidana Lupa Lising Yankhaiga Loinana Trophy Sing Kutsinaki Manipur Horse Riding and Polo Association ki miche makhada chathakiba polo tournament asida Manipur ki tongan mafam singdagi lakpa polo team kuntraga marina knockout basis ta lamba taunaki IWL की pre-qualifying round की सरukama oiriba Tara Suba Amfa Senior Women's Football for BM Singh Trophy da Kripsha Naurem Thongna winner oibangamkre ngasi Khumalampa artificial turf ground da sanakiba football league asigi match amada Kripsa Naurem Thong ki sanaroi A Rozana match ki tara yankhai taret amasung humpu suba minute singda panjil ahum aduga N Ratan Bala S Ranjana amasung Dangmai Greshna match ki kunithoi kuntra mathoi amadi marfu suba minute singda panjil amamamga chanduna MPSC bu panjil taruk sinoda maithiba piba ngamkibaga loinana Indian Women's League ta sanaba yaunanabagi mafam ama kanba ngamkhre ngasi sanakiba pre-qualifying round asigi aroiba league tana Eastern Sporting Club Palace compound ki sanaroi singna
YWC Langthabalbu Panjil Ahum Sinoda Maithiba Pibangamki. AIFF ki micheng makada amfana sinduna chathakiba pre-qualifying round asida. Nupi ki team Marina double leg bassista lamba taunaki. IWL ki pre-qualifying round asida Kripsa Naurem thona match taruk sanabada match manga mai pak laga. Match ama maithiba nangduna punna point tara manga phangbangamki. Under 17 Khelo India Women's League da YWC Langthabalamadi PLLL Churachandpur ani mai pakre. Ngarang Khumal Lampak Man Stadium da sanakiba league asigi ahum suba match da YWC Langthabal gi sanaroi kimtena match asigi kunmathoi kuntaru humpu humdoi humpu taret amadi humpudra manga suba minute sing da panjil manga moilung sangna match ki kunthra taret amadi yankhai ga nipan suba minute sing da panjil ani aduga zina amasung haunai hal anina match ki Humbudra manga amadi humbudra taruk suba minute singda panjil amamamga chanduna WFA Kakchingbu panjil mapan amada yamna lakchana maithiba piki chathariba Khelo India Women's League asigi ngarang sanakiba mari suba league tana PLLL Churachandpurna ahanba hafta panjil ahum sothara leiruraba matung Churachandpur gi team ama oiriba Lenlai Football Club ki mathakta ani shuba hafta panjil mari chanduna match asi panjil mari ahumda maipak pangamki chathariba football league asigi manga amadi taruk shuba league sing tha asigi kulhumdoida Khumal Lampak Man Stadium da sanaragani Kunmari Suba Winners Cup Thangzam Birachandra Maipakpi Football Tournament ngasi dagi sanaba hokre. Ngasi football tournament asigi home and away basis ta sanaba hokiba football tournament asigi ahanba match ta DSA Chandel na yumbu oiduna liwa sarai ground da sanakiba match aduda LYCC Chandel amasung away team ama oiriba FC Lamjau Kakching anina match ki apiba matamda panjil ahum chanaduna match asi draw oiki. Football tournament asigi ngasi sanakiba ani suba match tana DAS Churachandpur gi team ama oiriba Simropia FC na yumbu oiduna Churachandpur gi Lamka Public Ground da sanakiba match adudana Simporia FC na away team ama oiriba JSYC Sadar Hills pu panjil ani sinoda maithiba pibangamki thasigi kunda football tournament asigi makhataba match ani sanaragani Arabada bulletin asig headlines amhana mayam da thamjari Manipur yauna notice ki state singda citizenship amendment bill chatnaba yaroi haiduna mahairoi singna khongjan changsin bada police kamadi CRPF ki personnel singna muknakre Citizenship Amendment Bill 2019 na Manipur da sokadaba yaude asengba sokpa leiragadi khanasi haina Education Minister Thokchom Radheshyam na phongdokre Amasung Chayolama Chupna Chathagadaba Taruklak Suba Intercollegiate Youth Festival cum Sports Meet 2019 Manipur ki Governor Dr. Nazma Heptullah na ngasi hawdokre